ꯀꯅꯥꯒꯨꯝꯕ ꯑꯐꯥꯎꯕ ꯃꯤ ꯑꯃꯈꯛꯅ ꯌꯥꯝꯅ ꯐꯖꯕ ꯋꯥꯐꯝ ꯑꯃꯈꯛ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯑꯋꯥꯕ ꯄꯤꯒꯅꯨ, ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯑꯉꯛꯄ ꯁꯔꯄ꯭ꯔꯥꯏꯖ ꯄꯣꯛꯍꯟꯒꯅꯨ, ꯎꯠꯀꯅꯨ, ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯂꯤꯁꯤꯡꯂꯛ ꯑꯔꯥꯟꯕ ꯉꯥꯡꯂꯕꯁꯨ ꯅꯍꯥꯛ ꯅꯣꯛꯊꯣꯛꯂꯒ ꯊꯥꯗꯣꯛꯄꯤꯔꯝꯃꯨ, ꯁꯥꯎꯕꯤꯔꯝꯒꯅꯨ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ, ꯑꯇꯦꯟꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯅꯨꯄꯥ ꯑꯃꯈꯛꯀꯤ ꯋꯥꯔꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯥꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯎꯒꯟ ꯊꯤꯕ ꯅꯨꯄꯥ ꯑꯃꯈꯛꯅꯤ꯫ ꯂꯝꯕꯤꯗꯒ ꯒꯥꯔꯤ ꯊꯧꯔꯒ ꯆꯠꯄꯁꯦ ꯑꯁꯣꯏꯕ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯎꯖꯕ, ꯔꯣꯡ ꯁꯥꯏꯠꯇꯒ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯗ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯒꯟꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ꯫ ꯍꯥꯏꯕꯗꯤ ꯃꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯛꯄꯗ ꯍꯦꯛꯇ ꯌꯥꯝꯅ ꯊꯨꯅ ꯔꯤꯑꯦꯛꯁꯟ ꯇꯧꯕ, ꯎꯠꯄ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯃꯈꯛꯅꯤ꯫ ꯅꯣꯡꯃꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯦ ꯏꯌꯥꯔꯄꯣꯔꯠ ꯆꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯃꯐꯤ ꯃꯔꯣꯜ ꯁꯦꯠꯇꯨꯅ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯒꯥꯔꯤꯗꯣ ꯑꯗꯨꯗ ꯆꯠꯄꯒꯤ ꯃꯍꯨꯠꯇ ꯑꯣꯟꯂꯥꯏꯟꯗ ꯀꯦꯕ ꯑꯃ ꯕꯨꯛ ꯇꯧꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯀꯥꯔ ꯑꯃ ꯕꯨꯛ ꯇꯧꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯕꯨꯛ ꯇꯧꯈꯤꯕ ꯒꯥꯔꯤꯗꯣ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯣ ꯒꯥꯔꯤ ꯑꯗꯨꯗ ꯏꯌꯥꯔꯄꯣꯔꯠ ꯆꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯃꯅꯤꯡ ꯊꯣꯡ ꯍꯥꯡꯗꯨꯅ ꯐꯝꯂꯦ꯫ ꯒꯥꯔꯤ ꯕꯨꯛ ꯇꯧꯔꯕꯅꯤꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗꯁꯨ OTPꯁꯨ ꯄꯤꯔꯦ꯫ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯁꯨ ꯌꯦꯡꯕꯗ ꯌꯥꯝꯅ ꯆꯝꯖꯕ, ꯂꯝꯆꯠ ꯕꯦꯚꯥꯔ ꯌꯥꯝꯅ ꯐꯖꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯗ꯭ꯔꯥꯏꯚꯔꯁꯨ ꯃꯥꯜꯂꯤ꯫ ꯑꯁꯨꯝꯅ ꯒꯥꯔꯤ ꯑꯗꯣ ꯃꯌꯨꯝꯗꯒꯤ ꯏꯌꯥꯔꯄꯣꯔꯠ ꯃꯥꯏꯀꯩꯔꯣꯝꯗ ꯈꯔ ꯊꯧꯕ ꯍꯧꯏ꯫ ꯑꯗꯨꯗꯒꯤꯗꯤ ꯒꯥꯔꯤ ꯑꯗꯣ ꯈꯔ ꯊꯧꯕ ꯍꯧꯕꯗ ꯈꯪꯍꯧꯗꯅ ꯔꯣꯡ ꯁꯥꯏꯠꯇꯒꯤ ꯕꯥꯏꯛ ꯑꯃꯈꯛ ꯀ꯭ꯔꯣꯁ ꯇꯧꯗꯨꯅ ꯆꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯥꯔꯤ ꯃꯅꯤꯡꯗ ꯇꯣꯡꯂꯤꯕ ꯅꯨꯄꯥ ꯑꯗꯣ ꯃꯗꯨ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯏ꯫ ꯃꯤ ꯎꯁꯤꯠꯇꯕ ꯍꯥꯏꯗꯅ ꯆꯩ, ꯀꯇꯨ ꯀꯥꯔꯟꯁꯨ ꯌꯥꯝꯅ ꯉꯥꯡꯏ, ꯀꯣꯏꯂꯥꯎꯁꯨ ꯂꯥꯎꯏ꯫ ꯑꯗꯨꯕꯨ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗꯤ ꯀꯩꯁꯨꯝ ꯍꯥꯏꯗꯦ, ꯇꯨꯃꯤꯟꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯥꯝꯅ ꯁꯥꯟꯇꯤꯗ ꯏꯁꯩ ꯉꯪꯂꯒ ꯇꯨꯃꯤꯟꯅ ꯒꯥꯔꯤ ꯊꯧꯔꯤ꯫ ꯑꯁꯨꯝꯅ ꯊꯧꯔꯛꯄꯅ ꯇ꯭ꯔꯥꯐꯤꯛ ꯁꯥꯔꯀꯜꯁ ꯈꯔꯁꯨ ꯀ꯭ꯔꯣꯁ ꯇꯧꯔꯛꯂꯦ꯫ ꯈꯔ ꯆꯠꯂꯒ ꯑꯃꯨꯛ ꯅꯣ ꯄꯥꯔꯀꯤꯡ ꯊꯥꯕ ꯂꯝꯕꯤ ꯅꯥꯀꯜ ꯑꯃꯗꯒꯤ ꯀꯥꯔ ꯑꯃꯈꯛ ꯃꯈꯣꯏ ꯇꯝꯅ ꯈꯪꯊꯧ ꯊꯧꯖꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯅꯤ, ꯃꯇꯝ ꯆꯥꯅ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯍꯧꯕꯗꯒꯤ ꯆꯥꯎꯅ ꯊꯣꯛꯀꯗꯕ ꯑꯦꯛꯁꯤꯗꯦꯟꯇꯗꯒꯤ ꯀꯟꯈꯤ꯫ ꯑꯁꯦꯡꯕ ꯂꯥꯜꯂꯤꯕꯗꯤ ꯑꯇꯣꯞꯄ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅꯅꯤ꯫ ꯃꯇꯝꯗꯨꯗꯗꯤ ꯃꯅꯤꯡꯗ ꯐꯝꯂꯤꯕ ꯅꯨꯄꯥꯗꯣ ꯃꯩ ꯍꯧꯕ ꯃꯈꯣꯏ ꯁꯥꯎꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯑꯔꯩꯕꯤ ꯊꯥꯛꯇ ꯑꯇꯣꯞꯄ ꯗ꯭ꯔꯥꯏꯚꯔ ꯑꯗꯣ ꯑꯗꯨꯗ ꯃꯊꯣꯡ ꯈꯪꯗꯅ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯇꯣꯡꯂꯤꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗꯤ ꯋꯥ ꯑꯃꯠꯇ ꯂꯣꯟꯗꯦ, ꯔꯤꯑꯦꯛꯁꯟ ꯑꯃꯠꯇ ꯎꯠꯇꯦ, ꯇꯨꯃꯤꯟꯅ ꯂꯩꯖꯩ꯫ ꯁꯥꯎꯕꯒꯤ ꯃꯍꯨꯠꯇ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯃꯈꯨꯠ ꯍꯥꯏꯔꯒ ꯋꯤꯁ ꯄꯤꯔꯝꯂꯒ ꯒꯥꯔꯤ ꯑꯗꯣ ꯊꯧꯗꯨꯅ ꯏꯌꯥꯔꯄꯣꯔꯠ ꯇꯝꯅ ꯂꯥꯛꯈꯤ꯫ ꯑꯁꯨꯝꯅ ꯏꯌꯥꯔꯄꯣꯔꯠꯁꯨ ꯌꯧꯔꯝꯗꯥꯏ ꯑꯣꯏꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯤꯡꯗ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯋꯥ ꯑꯃꯇꯪ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯍꯪꯉꯤ꯫ ꯉꯁꯥꯏ ꯌꯨꯝꯗꯒꯤ ꯊꯧꯔꯛꯄ ꯍꯧꯔꯛꯄꯗ ꯕꯥꯏꯛ ꯑꯃꯅ ꯔꯣꯡ ꯁꯥꯏꯠꯇ ꯊꯧꯔꯒ ꯀ꯭ꯔꯣꯁ ꯇꯧꯈꯤꯕꯗꯁꯨ ꯅꯍꯥꯛꯅ ꯀꯩꯁꯨꯝ ꯋꯥ ꯑꯃꯇ ꯉꯥꯡꯂꯝꯗꯅ ꯇꯨꯃꯤꯟꯅ ꯅꯪꯒꯤ ꯊꯣꯛꯄ ꯇꯧꯗꯨꯅ ꯂꯥꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯑꯆꯧꯕ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯀꯦ ꯇꯧꯏ, ꯑꯗꯨꯗꯁꯨ ꯇꯨꯃꯤꯟꯅ ꯋꯥ ꯉꯥꯡꯂꯝꯗꯦ꯫ ꯋꯥ ꯉꯥꯡꯕꯗ ꯂꯥꯏꯔꯗꯅ ꯑꯇꯣꯞꯄ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯅꯉꯣꯟꯗ ꯅꯔꯥꯟ ꯁꯤꯖꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯀꯩꯁꯨꯝ ꯈꯨꯝꯂꯝꯗꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯅꯪꯗꯤ ꯈꯨꯠ ꯍꯥꯏꯔꯒ ꯋꯤꯁ ꯄꯤꯔꯝꯂꯒ ꯇꯨꯃꯤꯟꯅ ꯂꯥꯛꯏ꯫ ꯃꯁꯤ ꯀꯔꯤꯒꯤꯅꯣ? ꯌꯥꯝꯅ ꯁꯥꯟꯇꯤꯗ ꯅꯪꯗꯤ ꯅꯊꯧ ꯇꯧꯔꯒ ꯂꯥꯛꯏ, ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯁꯥꯎꯕ ꯎꯠꯇꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯍꯪꯉꯤ꯫ ꯑꯁꯦꯡꯕꯗꯤ ꯗ꯭ꯔꯥꯏꯚꯔ ꯑꯁꯤꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯂꯥꯏꯐꯀꯤ ꯂꯦꯁꯟ ꯑꯃꯈꯛ ꯑꯣꯏꯒꯗꯧꯔꯤꯕꯅꯤ, ꯄꯔꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯈꯨꯝꯃꯤ, ꯏꯇꯥꯎ, ꯃꯈꯣꯏꯅ ꯔꯣꯡ ꯁꯥꯏꯠꯇꯁꯨ ꯂꯥꯛꯀꯅꯤ, ꯑꯔꯥꯟꯕꯁꯨ ꯃꯈꯣꯏꯅ ꯇꯧꯒꯅꯤ, ꯑꯗꯨꯒ ꯑꯇꯣꯞꯄꯗꯁꯨ ꯑꯔꯥꯟꯕ ꯇꯥꯍꯟꯒꯅꯤ꯫ ꯃꯈꯣꯏꯅ ꯑꯆꯨꯝꯕꯒꯤ ꯃꯑꯣꯡꯗ ꯋꯥꯁꯨ ꯉꯥꯡꯒꯅꯤ, ꯑꯇꯣꯞꯄꯗ ꯃꯔꯥꯜꯁꯨ ꯁꯤꯔꯛꯀꯅꯤ꯫ ꯃꯈꯣꯏꯅ ꯁꯣꯏꯔꯒ ꯑꯔꯥꯟꯕꯁꯨ ꯑꯗꯨꯝ ꯇꯥꯍꯜꯂꯛꯀꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯏ꯫ ꯑꯃꯨꯛꯀꯁꯨ ꯍꯥꯏ, ꯏꯇꯥꯎ, ꯑꯃꯣꯠꯄ ꯄꯨꯕ ꯒꯥꯔꯤ ꯇ꯭ꯔꯛꯇꯣ, ꯍꯥꯏꯕꯗꯤ ꯒꯥꯔꯕꯦꯖ ꯇ꯭ꯔꯛꯇꯣ ꯎꯔꯕ꯭ꯔꯥ ꯍꯥꯏꯗꯅ ꯍꯪꯉꯤ꯫ ꯇ꯭ꯔꯛ ꯑꯗꯨꯗ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡꯁꯦ ꯄꯤꯛ ꯊꯟꯅ ꯍꯥꯞꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯅꯝꯁꯤꯜꯂꯒ ꯃꯊꯛꯇ ꯍꯥꯞꯆꯤꯜꯂꯕꯗꯤ ꯒꯥꯔꯤꯗꯣ ꯊꯧꯕ ꯃꯇꯝꯗ ꯅꯥꯀꯟ ꯌꯦꯠ ꯑꯣꯏꯗ ꯈꯔ ꯑꯗꯨꯝ ꯇꯥꯍꯧꯒꯅꯤ꯫ ꯃꯈꯣꯏꯁꯦ ꯑꯁꯤꯒꯨꯝꯕ ꯒꯥꯔꯕꯦꯖ ꯇ꯭ꯔꯛ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯅ ꯍꯥꯏ꯫ ꯃꯈꯣꯏꯒꯤ ꯃꯀꯣꯛ ꯑꯁꯦ ꯑꯋꯥꯕ, ꯐ꯭ꯔꯁꯇ꯭ꯔꯦꯁꯟ, ꯑꯁꯥꯎꯕ, ꯅꯤꯡꯉꯝꯗꯕ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯅ ꯄꯤꯛ ꯊꯜꯂꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅꯅꯤ ꯃꯈꯣꯏꯅ ꯁꯣꯏꯔꯕ ꯐꯥꯎꯕ ꯑꯇꯣꯞꯄꯗ ꯑꯁꯥꯎꯕ ꯎꯠꯂꯤꯕ, ꯑꯇꯣꯞꯄꯗ ꯃꯔꯥꯟ ꯁꯤꯖꯤꯜꯂꯤꯕꯁꯦ꯫ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯒꯨꯝꯕꯁꯦ ꯏꯔꯥꯜ ꯇꯥꯍꯧꯔꯒ ꯂꯩꯍꯧꯔꯤꯕꯁꯦ ꯍꯥꯏꯗꯅ ꯈꯨꯝꯃꯤ꯫ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅꯁꯨ ꯑꯁꯥꯎꯕ ꯎꯠꯂꯕ, ꯃꯈꯣꯏꯒꯤ ꯑꯁꯥꯎꯕꯗ ꯔꯤꯑꯦꯛ ꯇꯧꯔꯕ, ꯑꯩꯈꯣꯏꯁꯨ ꯑꯃꯣꯠ ꯑꯀꯥꯏ ꯑꯁꯤꯒꯨꯝꯅ ꯑꯣꯏꯒꯅꯤ, ꯑꯗꯨꯒ ꯒꯥꯔꯕꯦꯖ ꯇ꯭ꯔꯛꯇ ꯑꯗꯨꯝ ꯍꯥꯞꯆꯤꯟꯈꯤꯕ ꯌꯥꯎꯈ꯭ꯔꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯗꯤ ꯑꯇꯣꯞꯄꯗ ꯑꯁꯥꯎꯕ ꯎꯠꯄ, ꯐꯦꯃꯤꯂꯤꯗ ꯑꯁꯥꯎꯕ ꯎꯠꯄ, ꯃꯤꯉꯣꯟꯗ ꯃꯔꯥꯜ ꯁꯤꯖꯤꯟꯕ,
ꯄꯦꯁꯦꯟꯖꯔꯁꯤꯡꯗ ꯑꯁꯥꯎꯕ ꯎꯠꯄ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯡꯁꯦ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯔꯒꯦ ꯈꯜꯂꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯇꯣꯞꯄꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯎꯠꯄ ꯈꯨꯠ ꯍꯥꯏꯗꯨꯅ ꯋꯤꯁ ꯄꯤꯔꯝꯕ ꯑꯁꯦ ꯃꯁꯤ ꯇꯧꯏ ꯍꯥꯏꯗꯨꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯌꯥꯝꯅ ꯐꯖꯅ ꯈꯨꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯏꯌꯥꯔꯄꯣꯔꯠ ꯌꯧꯈ꯭ꯔꯦ ꯑꯗꯨꯅ ꯋꯥꯔꯤ ꯑꯁꯤꯅ ꯄꯤꯔꯤꯕ ꯃꯦꯁꯦꯖꯇꯤ ꯑꯗꯣꯝꯗꯁꯨ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯥꯎꯍꯜꯂꯒ ꯅꯍꯥꯛꯄꯨ ꯑꯔꯥꯟꯕ ꯊꯕꯛ ꯀꯌꯥ ꯇꯧꯍꯟꯕ ꯌꯥꯏ ꯑꯔꯥꯟꯕ ꯂꯝꯕꯤ ꯀꯌꯥꯗ ꯄꯨꯅꯕꯁꯨ ꯍꯣꯠꯅꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯍꯥꯛꯇꯤ ꯃꯁꯤꯗꯒꯤ ꯂꯥꯞꯅ ꯂꯩꯒꯗꯕꯅꯤ ꯒꯥꯔꯕꯦꯖ ꯇ꯭ꯔꯛ ꯑꯁꯦ ꯑꯣꯏꯔꯣꯏꯗꯕꯅꯤ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯅꯣꯛꯄꯤꯌꯨ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯍꯤꯡꯕꯤꯌꯨ ꯇꯨꯡꯒꯤꯅ ꯇꯨꯡꯒꯤꯅꯤ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯃꯤ ꯑꯃ ꯑꯣꯏꯗꯨꯅ ꯃꯌꯥꯝꯗ ꯃꯁꯛ ꯇꯥꯛꯂꯝꯁꯤ ꯍꯥꯏꯕꯁꯤꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ ꯃꯊꯪꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯁꯤ